Law and Order NGAK-SHENBA NGAMDRABA Unified Command gi Security Advisor Kuldeep Singh Louthoknaba Delhi da Chatlagani. Hauzik lamdam asida thokliba irang asida foreign elements singi khut yaude haina Kuldeep na phongdokkiba wafam angakpa phawi haina SHIV SENA Manipuri President TOMBI na phongdokkhrei. Hiram asiga mari lainana ngasi babu parada laiba party asiga office ta pangthokkiba pawgi mifam amada mahangna makhata na hai. Lamdam asida hauzik thokliba irang asida mapalam gi khut yaure haina Manipur gi governor amadi Manipur gi chief minister na phawba phongdokkiba laikhrabane. Adubu wafam sing adugi taiwanabada Kuldeep na phongdokkiba wafam asidi masagi mathaudang nathaibani haina lawi. KNAB ZRA haiba lalholup sing asi lamdam asigi lalholup natte yumlo nariba Myanmar gi lengak talan hauba lalholup sing ne matam amagi Congress lengak na lalholup sing asiga mawong maril tadaba mawong da suspension of operation sign tawnarambana ngasigi pali balengak asina khongpham handokpa ngamdana leidi miyam gi khanba chief minister ama leina unified command gi chairman ama center na thamjilakpa haibase lamdam asigi praja singbu ikaiba pibani haina lawi center na chatharakli bathausil asigi ahoba pumnamak miyam na mayek sengna udibane state asida laiba BJP na luching balengak asiga center da paliba BJP na luching balengak asiga amatani haijarabasu wakhal manadabagi mami amadi chauna tai Masi mati phongnaraktingai da athubada warishin ama purakpana pumnamaki yaifaboi kani maramaduna matik chadraba security advisor Kuldeep Singh Louthoknaba Manipur gi chief minister NBRN da unified command gi chairman paihanbana achumba khongthang oigani haina mahangna makhata ki Hoje khoi yamna khoi gi nungai tamamna security gi advisors Kuldeep Singh na ama ngangba adu honorable CM na ama ngangba aduga Honorable Governor na mangangba. Miyam na khanba adugumba Chief Minister ama laina Unified Command gi adugumba Security Advisor me appoint torakpache Manipur pajabu ikai pi mane BJP na toriba khoi gi political khoi gi laiba khoi gi sigi tactics se no masi Manipur de yam sangna tobi gono akhoi Manipur miyam se akhoi gi ima sandren bi ngaksam yore haibido akhoi yore Tangai Pudrabdi, SHIV SENA di election boycott torpo yabi chances yam no wang le lebak kanbana khoi di ahan mani election nei duna kona lakado mani lebak leitrap kanda iramdam leitrap kanda lebham leitrap kanda yum leitrap kanda madai da vote ki aduni adani kaina khoi adai du da khoi madai du da khoi kari kumba wakhalnam ta khoi changde